Lamdam asida mamangei dagi leijarakliba lamshingi maming leingak ayaba yaodana Onthoklamlabadi Lupa Lakh anigi fine thiba yaona Chahi ahum jail da leinabagi bill ama ngarang Chief Minister N Biren House Puthokhre. Manipur Legislative Assembly gi ngarang chothakiba session da Chief Minister N Biren tongan ba bill ahum House introduce tawki. Bill sing adugi manungda The Manipur Names of Places Bill 2024 Bill Number of 2024 asisu Chief Minister N Biren introduced tawki. Bill asina lamdam asida mamangei dagi leijaraklaba lamshingi maming asi leingak ayaba yaodana atopa maming da Onthoklamlabadi Lupa Lakh anigi sanfam fine oina thihanba yauna Chahi ahum jail da leihanbagi chairak yauri. Bill asi introduce tawraduna Chief Minister N Biren hai starasida kanagumba myoi natraga kangbu singna unauthorized oidaba Lamgi Maming thonjinba natraga onthokpagi thabak asi kayarak na chathaba thengnare masina administration gi thabak thoram singda chayetnaba thonghanduna leingak ki official singna mathau pangthokpa matamda khudongchadaba kaya mayokna hali masida sunatana starasi gi tangdu leitaba phibamda khurau thanghanba haibadu oiri haina mahakna makata ki bilasina myoi tarena sabba place names committee na committee ama semnaba propose tawbaga loinana Masigi chairperson na thabaktagi potharaba masagi Chahi humfumangagi makada leiba All India Service Officers singi maraktagi leingak na khangani hairi. Starasida leiriba Lamgi maming asi atopa ming amada onthoke hairabadi committee asi khaktana leingak ta recommend tawgani haina pausina makatari.